ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯥꯛꯆꯤꯡ ꯊꯥꯒꯤ 12 ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯟꯗꯧ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯩ꯫ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 31, 2025 ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯋꯥꯡꯃꯗ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯏꯕꯦꯟꯗꯧ ꯏꯃꯣꯏꯅꯨꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯖꯤꯂꯥ ꯑꯁꯤꯗꯁꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪꯗ ꯐꯨꯡꯒꯥ ꯂꯩꯔꯨ ꯁꯦꯝꯗꯨꯅ ꯎꯆꯥꯟꯅ ꯁꯤꯡ ꯃꯩ ꯍꯧꯒꯠꯇꯨꯅ ꯏꯕꯦꯟꯗꯧꯗ ꯆꯦꯡ, ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯀꯠꯇꯨꯅ ꯏꯔꯥꯠ ꯊꯧꯅꯤꯖꯈꯤ꯫ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯕꯤꯅꯕ ꯏꯕꯦꯟꯗ ꯊꯧꯅꯤꯖꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯩꯇꯩ ꯌꯨꯝꯖꯥꯎꯁꯤꯡꯒꯤ ꯃꯍꯨꯠ ꯄꯛꯀꯥ ꯕꯤꯜꯗꯤꯡꯅ ꯅꯝꯅ ꯃꯍꯨꯠ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯃꯅꯨꯡꯒꯤ ꯆꯥꯛꯁꯪꯗ ꯂꯩꯕ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯑꯍꯜꯁꯤꯡꯅ ꯃꯩ ꯍꯧꯒꯠꯄ, ꯆꯥꯛꯁꯪꯗ ꯁꯤꯡ ꯌꯥꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕ, ꯃꯩꯇꯥꯜ ꯑꯔꯥꯕ ꯃꯊꯛꯇ ꯆꯥꯛ ꯆꯐꯨ ꯌꯥꯏꯕꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯆꯥꯛꯁꯪ ꯑꯌꯥꯝꯕ ꯁꯤꯡꯅ ꯃꯩ ꯍꯧꯒꯠꯄꯒꯤ ꯃꯍꯨꯠꯇ LPG ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯔꯥꯏꯁ ꯀꯨꯀꯔ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯅꯥꯠꯀꯤ ꯆꯠꯅ ꯄꯊꯥꯞꯁꯤꯡ ꯃꯥꯡꯍꯟꯗꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯛꯏ꯫ ꯃꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯅꯤꯡꯏ꯫ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯈꯥ ꯃꯥꯏꯀꯩꯒꯤ ꯄꯨꯛꯆꯥꯛ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137 ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯒ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 93 ꯁꯥꯡꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯅꯤ꯫ ꯍꯥꯏꯋꯦ ꯑꯁꯤꯗ ꯅꯣꯡꯃꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯂꯂꯣꯟ ꯏꯇꯤꯛ, ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡꯒꯤ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯍꯥꯏꯋꯦ ꯑꯁꯤꯗ ꯆꯠꯅꯔꯤ꯫ ꯂꯝꯕꯤ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯤꯅꯕ ꯃꯐꯝ ꯀꯌꯥꯗ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯈꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯕ ꯃꯐꯝ ꯈꯔ ꯍꯥꯏꯔꯒꯗꯤ ꯋꯥꯒꯥꯏ ꯂꯝꯈꯥꯏꯗꯒꯤ ꯀꯩꯔꯛ ꯐꯥꯎꯔꯒ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯌꯧꯕ ꯐꯥꯎꯕꯅꯤ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯈꯔꯗ ꯑꯀꯥꯏ ꯑꯇꯣꯏ ꯄꯣꯠꯍꯣꯜꯁꯤꯡ ꯃꯦꯟꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯁꯨ ꯀꯨꯏꯅ ꯆꯠꯇꯦ, ꯅꯣꯡ ꯍꯦꯛ ꯆꯨꯕꯒ ꯂꯝꯕꯤ ꯑꯗꯨꯃꯛ ꯌꯥꯔꯛꯇꯦ, ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯍꯥꯏꯋꯦ ꯑꯁꯤꯕꯨ ꯃꯇꯝꯒ ꯆꯨꯅꯅ ꯁꯦꯝꯕꯤꯅꯕ ꯀꯛꯆꯤꯡꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯛꯇꯕꯗꯒꯤ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 13, 2025ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯗꯨꯅ ꯃꯍꯩ ꯇꯝꯐꯝ ꯁꯪꯁꯤꯡ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯨꯝꯂꯦꯞ ꯂꯦꯞꯍꯟꯗꯨꯅ ꯀꯛꯆꯤꯡꯒꯤ ꯂꯨꯞ 9ꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ (PWD) ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈꯤ꯫ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕꯗꯤ ꯀꯛꯆꯤꯡ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏꯒꯤ ꯃꯐꯝ ꯈꯔꯗ ꯄꯣꯠꯍꯣꯜꯁꯤꯡ ꯃꯦꯟꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯈꯤ꯫ ꯃꯗꯨꯁꯨ ꯗꯤꯁꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗꯤ ꯍꯥꯏꯋꯦ ꯑꯁꯤꯗ ꯔꯤꯄꯦꯌꯔꯤꯡ ꯋꯥꯔꯛ ꯑꯃꯗꯤ ꯄꯣꯠꯍꯣꯜ ꯃꯦꯟꯁꯤꯟꯕꯒꯤ ꯊꯕꯛ ꯄꯨꯡꯂꯦꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯅꯤꯡꯊꯝꯊꯥꯅ ꯂꯣꯏꯗ꯭ꯔꯤꯉꯩ, ꯅꯣꯡꯁꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯒꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤ ꯋꯥꯒꯥꯏ ꯂꯝꯈꯥꯏ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯊꯕꯛ ꯁꯨꯕꯤꯔꯕ ꯀꯟꯇ꯭ꯔꯦꯛꯇꯔꯕꯨ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯃꯌꯥꯡꯂꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜꯗ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯝꯃꯨꯅꯤꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯁꯤꯗ ꯈꯦꯟꯅꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯀꯃꯟ ꯒꯣꯜ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯄꯨꯟꯕ ꯚꯤꯖꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯂꯀꯥꯟꯗ ꯚꯥꯔꯠꯇꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯃꯤꯡ ꯂꯩꯕ, ꯅꯨꯡꯉꯥꯏꯕ, ꯌꯥꯏꯐꯕ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯑꯣꯏꯍꯟꯁꯤ꯫ ꯄꯨꯟꯁꯤꯟꯕ, ꯅꯨꯡꯁꯤꯅꯕ, ꯑꯃꯅ ꯑꯃꯕꯨ ꯕꯦꯕꯥꯔ ꯇꯧꯅꯕ, ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯍꯥꯏꯕꯁꯦ ꯑꯣꯏꯕ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯄꯥꯟꯊꯣꯏꯕꯤ ꯇ꯭ꯔꯣꯐꯤ 2025-26ꯀꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯃꯦꯟꯁ ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 19, 2025ꯗꯒꯤ MPA ꯊꯧꯅꯥꯎꯖꯝꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯇꯤꯝ 13ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ 9-man A-side ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠꯒꯤ ꯅꯣꯛꯑꯥꯎꯠ ꯔꯥꯎꯟꯗ ꯊꯥ ꯑꯁꯤꯒꯤ 3 ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯋꯤꯃꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯇꯦꯂꯪꯒꯅꯥꯗ ꯄꯥꯡꯊꯣꯛꯈꯤꯕ 12ꯁꯨꯕ ꯅꯦꯁꯅꯦꯜ ꯃꯥꯁꯇꯔꯁ ꯑꯦꯀ꯭ꯋꯥꯇꯤꯛꯁ ꯆꯦꯝꯄꯤꯌꯟꯁꯤꯞ 2025ꯗ ꯃꯦꯗꯜ ꯐꯪꯂꯛꯈ꯭ꯔꯕꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯀꯛꯆꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ ꯁꯦꯛꯃꯥꯏꯅꯤꯡꯊꯧ ꯄꯔꯦꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝꯗꯨꯗ ꯀꯛꯆꯤꯡ ꯏꯁꯤꯒꯤ MLA ꯃꯌꯥꯡꯂꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯆꯤꯐ ꯒꯦꯁꯠ, ꯃꯅꯤꯄꯨꯔ ꯁ꯭ꯋꯤꯃꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯦꯟꯁꯨꯕꯝ ꯊꯧꯕꯁꯤꯡꯅ ꯄ꯭ꯔꯁꯤꯗꯦꯟꯠ, ꯔꯤꯇꯥꯌꯔ ꯍꯦꯗꯃꯥꯁꯇꯔ ꯁꯋꯥꯏꯖꯝ ꯁꯝꯖꯥꯏ ꯑꯃꯗꯤ ꯃꯌꯥꯡꯂꯝ ꯖꯨꯂꯣꯟꯁꯤꯡ, ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯋꯤꯃꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ 12ꯁꯨꯕ ꯅꯦꯁꯅꯦꯜ ꯃꯥꯁꯇꯔꯁ ꯑꯦꯀ꯭ꯋꯥꯇꯤꯛꯁ ꯆꯦꯝꯄꯤꯌꯟꯁꯤꯞ 2025ꯗ ꯒꯣꯜꯗ, ꯁꯤꯜꯚꯔ ꯑꯃꯗꯤ ꯕ꯭ꯔꯣꯟꯖ ꯐꯪꯂꯛꯈ꯭ꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯍꯤ ꯀꯥꯡꯂꯨꯞꯀꯤ ꯃꯦꯗꯥꯂꯤꯁꯠꯁꯤꯡꯗ ꯇ꯭ꯔꯣꯐꯤ ꯑꯃꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫